Arambai Tengolgi miyoi khara fazenkhibagi mayokta Kakching Khunauda wakat mifam famkhre. Arambai Tengolgi miyoi khara NIA na fazenkhiba yaningde haiduna ngasi Kakching district ki manung chana leiba Kakching Khunauda nupisingna wakat mifam famduna khongjang changsinkhre. All Kakching Khunau Maira Paibi Welfare Association ga loinana Umathel amadi Thongamgi Maira Paibi singna punna sinduna Kakching Khunau kaithilda famkhiba wakat mifam aduda Arambai Tengol faba yaningde Kulngakpa faba yaningde Micham faba yaningde, Maral pisilaga Arambai gi thongmi faba yaningde, Fakiba Arambai gi thongmi sing condition amata yaudana thado o haibana chingba warol sing iba placard kaya paiki. Loinana, Kulngakpa faba yaningde, Fakiba icha sing condition amata yaudana thadorakadabani, Amuk hanna Arambai Tengol faba yaroi, Faragadi, Mama oibi aikona tumina laithokloi, Aikoi santi pami haibana chingba kholau kaya su lauki. Khongjang aduga mari lainana All Kakching Khunau Maira Paibi Welfare Association gi President Khumukcham Mema Devina fongdorakpada handak marak mafam marang khangdana ikhang khangaudana kulngakpa sing maral ama hekta pisalaga faba punba tawrakpa asi yaningde haiduna ngasigi protest asi tawbani haukiba kumja English ngani kunhumdoi gi me ahumdagi hauduna chin ku kinarko terrorist singna maitai da landaraktuna miyoi kayagi punsi mangan kiba yumkai lanthum kaya mai tha kiba miyoi kaya amana thiba khangan khidaba Kaya amana lanjen hankiba asida mahai masing tamduna thabak suzaraga mama mapagi mateng pangduna lairamba Arambai Tengolgi ichasingna ireibak iramdam kandaba yade aigi furup kandaba yade haiduna thorakiba ichasing asibu thiduna farakpa asi yaningde karigidamakta ichasing asibu faribano makhatana maral laitaba ichasing asibu maral pisilaga fabirakpa taragadi mama oibising tumina laithokloi aikoi santi pami haiduna ngasigi wakat mifam asi fambani India amadi state government na chingdana ama tamdana ama mityeng manana yengdaba asi mama oibisingna yaningde chin ko kinarko terrorist singna nangalda khutlai ani yalaga lauba khongba tawbadana kari amata haidaba aduga aikoigi cha singna imalaibak isagi furup kanjanaba matamaduda khutlai khara pairamba adusu president rule lakpadagi governor Ajay Kumar Valana khutlai pikhatloklo hairakpadagi inglisingani kun mangagi February tang kuntareta pikhatkraba adubu hauzik asida Hana pai ki bakhutlai aduda yumfam oiraga ichasingbu maral pisilaga faba asi aikoi yaningde khutlai pairaga leiba mafamdana thiraga fabidaba aduga leitaba mafamdana maral pisilaga faba India government ki policy asi yaningde makhatana faba punma tawbidanaba India government amadi state government ta haizari fazin kiba maral leizadaba ichasing adubusu athuba matamda condition amata yauduna thadokpirau karigumba thadokpiraktraba amadi Makhatana fana ba honaraklabadi mama oibi lising na lepkani India government na Manipur da chatharakliba thawong asi lan gi baton tawbani aikoi lan pamde santi pami haiki Kogi Kakching Khunau gi bazar da All Kakching Khunau Maira Paibi Welfare Association kogi Kakching Khunau mathen thonga phunbagi Maira Paibi da ngasi mafam asida protest tawjari basi handak mara kogi mafam ra ikhang khangawdana akoi khunga pa singji mara lami heta pichi laga akoi phaba kunba taru ko se koi yaningdi haiduna asi kunba ngasi gi akoi protest tawjabani adugo laba kogi hauki ba 2023 gi megi date 3 da akoigi jin kuki narko terroristing na mafam ra ikhang khangawdana akoigi maitai da haitare manipuri da akoigi landarak-tuna yung kai kaya mai thakiba amadi mihai mipun kaya tawduna mi kaya gi punsi manghankhre kai khara ma thiba khangandra leiba maraksida akoigi adugumlaba ngasi gi ichasing Arambai Tengol haina akoigi mithonbe ichasing dina koi imaliba kandaba yade adugumba jin kuki narko terroristing na mai tharpa kaidorkodagi mafam ra ikhang khangawdana tawrkodagi akoigi ichasing dina koi khutta kolom paiduna adagi mama mapagi akoigi mateng pangduna thabak sujaraga leijagadawa isa singduna adugumlaba akoigi leiba iramdam kandaba yade aigi ijati kandaba yade na thorakhiba adugumlaba isa singdubu hawjikse akoigi thi duna phagalapa masi yaningde haiduna ngasi akoina asugumlaba protest tawjabani aduna karidamata asugumlaba isa singjibu phabiribano asugumlaba makhata ni isa singjibu Marai tabi cha singju marai pije laga phaji lapa taragadi akoi leiba mama oibi singda akoi tumina laithoi akoi shanti pami habiduna akoi ngasi chathajari bachi hauji che akoi ge adugumlaba India sarkar amadi Manipur sarkar gi leiba lengak singjina akoi chingdana ma tamdana ma akoi gi mieng che manatan engdaba ikoi loidaba mieng che akoi leiba tampak te leiba mama oibi singchine yaningde karigino hairagadi
ngasi adugo loba chin kuki narco terrorist singena mak akhoi dangan da kholai ani ya laga lawa khong badana ka im tu haida ba aduga akhoi gi na imale ba iram dam kannabagi furu kannabagi damakta matam du da la par khoi bi khara pai daga aduda akhoi gi irai ba iram dam kannabagi thoki ba icha singdo akhoi gi 2020 ga 5 gi akhoi gi February gi date 27 da aduga biya sarkar la ko dagi पिखलना लोइना लोइग्रब पोतुबो हौजिकसिदा अदुमदा बेस तौरकांदा इचासिंग फाबा अखोय यानिंगदे अदुना पाइबा मफमदना थीरगा फाबीदबा अदुगा लैतबा मफमदना मारान पीजेलगा अदुगोनबा इंडिया गवर्नमेंटगी अदुगी पॉलिसी से अखोय यानिंगदे हादुना ngasiगी अदुगोमलबा अखोय ngasiगी प्रोटेस्ट तौजबनी अदुना आई सिगी मतांगसिदा तौजबनी अदुना हारिबा पोछि अखोय वफमसी आई इंडिया सरकार अमदी मणिपुर सरकार दा आई सिगी पोछि अदु मखाताना तौबिदनबा हाइना आई थमजरी अदुगा फाखिबा अखोयगी इचासिंग मरा लेजदबा इचासिंग दुसु अथु मतमदा कंडीशन अमतन थादोकपयो अदुगा मखाताना अखोयगी अरामबाई इचासिंग फाबा यारोय करिगुम फाबा तारगदी ममा ओइबी ममा मणिपुर की लेरिबा ममा लिसिंग कयाना अखोय मचासिगी दमबता लेपनी अदुना अखोय शांति पामे अखोय लान पामदे अदुना मसे ngasi सरकार मणिपुर सरकार इंडिया सरकार मणिपुर तौरइबा थबकसे अखोयगी सिमन लान बर्तन तौबनी हाइबा को मसे थमदे